नुमिदांगी पुंग 3 मखाई तारे मणिपुरी तो पाउ ताबिरसे आकाशवाणी इम्फाल Ngangbam Nganthoi पाउ पाजरी अहानबदा मरुओइबा पाउ मणिपुर हौखिबा पुंग 14 कोविड के अनोबा केस 734 थेंगनाबगा लोइनना अपुनबा पॉजिटिव केस की मसिंग 39,939 सूरे लेबाक सिनबा थुंगबदा चथरिबा कोविड की वैक्सीनेशन ड्राइव ता हौजिक फावबदा पुन्ना वैक्सीन डोज कोटी 39 लाख 40 कापख्रे लेबाक सिदा कोविड 19 दगी नाबा फरकपगी सांग सुचादा 43.93 यौरे राष्ट्रपति रामनाथ कोविंद हाइरी बाबा साहेब भीमराव अंबेडकर की वाखलोंद युमफम ओइरगा लेबाक अमसुंग खुनाइबु चौखटहनबना अखोइगी असेंबा माइपाकपा हाइबदु ओइगनी अमसुंग टेररिज्म की थबक थौरमसिंगदा ड्रोन सिंग सिजनबगी वाफम भारतना यूनाइटेड नेशंस ता पुखटख्रे सरकार की फैसिलिटी सिंगदा सही तरह निपान की मथा की मियोई सिंगदा कोविड 19 की वैक्सीन लेमना कापगी कैंपेन लेवैक्सीन बथोंगबदा चथरिबना नहा ओइरिबा सिंगना वैक्सीन असि कापथोकनबा अमदी अतै मियोई सिंग वैक्सीन कापदा सुमतेंग पांगबिनबा हाइजरी कोविड की अकीबा लैरिबना मियामना सेक्शन बवाटपगी थवक सिंग तोकपिदुना यारिबा मखै युमदगी चथोक्तना लैबियो तंगाई फदना चथोकलबदी फेस मास्क उपियो फुट 3 की सोशल डिस्टेंसिंग थंबियो माइमिट अमदी खुसा तोइना हमदोक्तुना तरुतनाना थंबियो कोविड का मरी लेनबा ई पाउसिंग अमदी मतेंगी दमक नेशनल हेल्पलाइन नंबर सिंगना 011-239-78046 अमसुंग 1075 ने अदुगा राज्यगी हेल्पलाइन नंबर ना 0385-2411-668 अमसुंग 1800-345-3818 ने कोविड की 19 दगी ngakthoknaba तंगाई फदबा चना कांगलोन सिंग ngakna चटपिनबा मणिपुरी सैसक्पी नंदरानी पुखरबमना अपील तौरदुना हाय मियामबु नंदरानी पुखरबमना खुरुमजरी नुंगसीजरबा इरैसासिंग तमथीरबा कोविड 19 लाइसेटगी कंजनबगी दमक अखोई अमुक हना सेक्सिनबगी फिरेप लौमिनरसी कोविड के वैक्सीन सोइदना कापथोकपियु फेस मास्क सोइदना उपियु मी अमगागी मरक्ता फुट 3 लापना लैबियु हैंड सैनिटाइजर सिजिनबियु हैंड वाश नत्रगा सापोन सिजिनदुना खुसा सेंगना हांबियु लाइसेट असिदगी ngakthoknaba matam gi laingakna piba tangai fadaba chana kanglon sing aikhoi khuding mangna ngakna chatminasi section bahaibasina लाइसेट asi sanghandanabagi khwaidagi farba pambaini miyambu amuk kahna khurumjari हौजिक मपुंग ओइबा पाउ मणिपुर दा हौखिबा पुंग 13 दा कोविड के अनोबा केस 734 थेंगनाबगा लोइनना अपुनबा पॉजिटिव केस की मसिंग 39,939 सूरे राज्य की कोविड 19 कमन कंट्रोल रूम नंगसी नुमिदांग वैरम थोकिबा सेरोल अमदा हाई पुन्ना सैंपल 5,000 सुपना 82 टेस्ट तौबदा मियोई 734 कोविड 19 पॉजिटिव ओइबा थेंगनाखिबनी ngasi gi oina positive oibagi chang sada 15.3 ni nauna positive oikiba sing adu Imphal West tagi chani subna ama Imphal East tagi sama humpu Churachandpur dagi sama 52 Thawbal dagi sama kun Bisnupur dagi 59 Kaksing dagi 98 None dagi 13 Tengnopal dagi 9 उखरुल दगी 8 सांदेल कामजोंग कांगपोकपी अमसुंग सेनापति दगी अहुम जिरीबाम दगी 2 फेरजोल दगी 1 हाइरिबा मतम असिगी मनुंगदा कोविड पॉजिटिव ओइबा मियोई 13 सिखी मसिगा लोइनाना पॉजिटिव ओइबा सिखिबा मिगी मसिंग 1993 सूरे सिखिबा सिंग अदुगी मनुंगदा इम्फाल वेस्ट दगी 3 थौबाल दगी 3 इम्फाल ईस्ट अमसुंग चांदेल दगी अममम याउरी पुंग 13 असिदा कोविड की अनाबा समरी 45 नाबा फदुना डिस्चार्ज तौखिबगा लोइनाना नाबा फकिबा मिगी अपुनबा मसिंग 19,939 सूरे नाबा फरकपगी चांगना चादा 35.8 ने हौजिक एक्टिव केस 5,919 लैरी हौजिक फावदा राज्य सिगी पुना बेनिफिशियरी 5,95,913 ता कोविड 19 वैक्सीन कापख्रे हाइनसु सेरोलदुन हाइरी इम्फाल ईस्ट डिस्ट्रिक्ट एडमिनिस्ट्रेशन ना जिला अदुगी से मेडिकल ऑफिसर का खुसमनदुना थासिगी 12 दगी विधानसभा केंद्र की ओइना पाक्सना कोविड 19 की वैक्सीन कापगी थबक चथरकली ऑफिसिंग कॉलेजिंग अमदी अतई खुदोंग चागदबा मफमसिंगदा वैक्सीन कापगी थबक सु पाइखटली जिला असिगी डेप्यूटी कमिश्नर
Khumanthem Daina Devi na thokpa serol amada jila asigi manungda leba dukandar sing pharmacy amadi workshop na chingba miyoi khudingmakna hek yariba makhai athuba matamgi manungda vaccine kapthokna ba hairi COVID-19 laichat manung asida laina asi thengnabada mateng oinaba hanagi mantri Francis Ngajokpana Senapati Jila ki Deputy Commissioner da sel yauna PPE face mask hand sanitizer amadi glove na singba polam sing sinakre Ngajokpana laichat asi thengnabada saruk yariba district administration amadi atai frontline workers singbu su thagatpa phongdokhi All Manipur United Clubs Organization amukona su COVID-19 laichat manung asida miyam da sana thaknaba polam kaya yen thokpagi thabak leptana sathari All Manipur Women's Voluntary amadi United Clubs Organization Bisnupur District ka khusam duna amukona ngase so Bisnupur Jila gi tongan ba khul amadi lekai sing da sana thaknaba polam sing yen thokhi None Battalion Assam Rifles na sinduna None Jila gi nungba khul da ngasi security gi matang da awareness program ama pangthokre Maduda National Highway Contractor Security ki phibam amasung lambi asida namduna sel munbagi thawang satharakpa thingnaba hotnabada manak nakpada leiba miyoi sing amasung security personnel singi thawdangi matangda kupna khanakhi Fit India Movement amasung Khelo India campaign yokhanaba pandamda COVID-19 gi SOP ngangna pangthokiba thorom aduda Women Society amasung Youth Association nungbagi miyoi singda sana khonabagi polam sing yan thokhi Sandal District Police ki OC Inspector P Surjakumar na singduna ngasi Jila asigi Jafo Bazar da dukan phamliba miyoi singna COVID test tawduna negative oibagi certificate paihannaba ahanba tangka ki thabak loikraba matungda hayengdagi makha tana dukan phamliba singna COVID test tawduna negative oibagi certificate painabagi matangda dukan phamliba singda awareness pikhi Mukhya Mantri Nongthombam Biren Singna hairi Churachandpur Medical College athuba matamgi manungda class haunaba thawang tawri social media da thagatpa warol da Sri Biren na hai college asigi boys hostel Girls Hostel amadi classroom sing sabagi thabak khumang yang na sangsilli college asigi ben building sanabagi tender gi thabak sathari raija sigi singi jila singi oina amatangai medical college asi sanabagi damak Bharat Sarkar gi Haksel Mantraloy na sanction tawrki bani tabiri ba pawase kasan Imphal degini Laibak sinba thungba da sathari ba COVID ki vaccination drive ta hauzik phawbada punna vaccine dose koti 32 lakh marfudara kapkhre Haksel Mantraloy na hai Leibak sida COVID-19 dagi naba pharkpagi sang sachada marfudara 3.9 hengatle hauzik phawbada Leibak sida COVID-19 dagi naba phakiba migi apunba masing koti 2 lakh marfudara humdoi hele haukiba pung kunmari da anaba lising yang khaitare lom naba phaki ngasi ni futare ni chanba numit oina nongmada thengnaba COVID ki anoba case ki masing dagi naba pharkpa migi masing na heli haukiba pung kunmari da Leibak sida COVID ki anoba case lising kuntra tare ki mathakta thengnaki Leibak sida hauzik COVID ki active case lakh manga lising yakhani thoi khare hena leiri active case ki sang ase apunba positive case ki sada amada snik nipan ani khaktani haukiba pung kunmari da Leibak sida COVID positive oiba miyoi chamapan subna taret sikhiba galoinana laisada sidagi sikhiba migi masing lakh ahum lising marfudara taret hele Haksel Mantraloy na hai COVID-19 ki test tawbagi sangsu singthaningai oine hengatle hauzik phawbada punna sample koti nifu lakh marifuma thoi hena test tawkhre Maraga sida Kendra Sarkarna Raija Singh amasung Union Territory singda pikiba COVID ki vaccine dose koti 38 lakh marifumdoi hele Kendra gi Haksel amasung Yaifayumbal Mantraloy na hai hauzik Raija Singh amasung Union Territory singgi beneficiary singda kapnabagi damak COVID ki vaccine dose lakh humbudra nipan hena leiri Kendra gi Haksel amasung Yaifayumbal Mantri Dr. Harshvardhan na hairi hauzik phawba COVID ki ani suba web asi loidribana miyamna komthokpa tawroidabani mangna hai laisada si thengnanabagi damak vaccine kapthokpa amasung COVID ki appropriate behavior sing ngakna chatpa haibasi yamna maktangai fade Mantri nangasi Delhi gi Uparajapal Anil Baijal amasung Haksel Mantri Satyendra Jain ga loinana Delhi da vector borne disease thengnaba sem sariba sing adugi matangda khanaki meeting aduda municipal corporation ahumgi mayor sing Kendra amasung Delhi Sarkar gi makok thongba official kya su saruk yakhi Rashtrapati Ramnath Kovind na hairi Baba Saheb Bhimrao Ambedkar gi wakhalon da yumpham oiraga Leibak amasung khunai bu zawkhathanbana aikhoi sengba mai pakpa haibadu oigani Lucknow danga si Dr. Bhimrao Ambedkar Cultural Center gi jatra hunbagi tharomda wangang bada Rashtrapati na hai Baba Saheb na punsi chupa manaba khunai ama purakna bu hona ki amasung mahak ase aikhoi gi sangbidan gi architect ama oibatana tana banking ithai lokhong sinmi singi asin arang amadi shiksha yauna lam kya da so so dan tawrami
राष्ट्रपति hai Baba Saheb asi Lucknow city ga set pamari leinabana mafam simhaki sneha bhumi oiki mahangna hai nauna sagadoriba Ambedkar Cultural Center amadi Lucknow da leiba te institution sing asina Baba Saheb na takpiramba wafam sing adu sandokpada mateng panglagani Sri Kovin Uttar Pradesh ki numit mangani ki khongsat loiduna akhanaba flight amadang asi New Delhi da halakre Akaswani Imphal gi pauta biri Terrorism ki thabak thoram sing da drone sing sizinabagi wafam Bharat na United Nations ta pukhatkre nem na paiba makhal gi drone sing gi mateng na Jammu da leiba Air Force Station da bomb pukhaibagi thodok thokiba numit kharani gi matungda Bharat na khongthang si lokhalakpani New Delhi na hai mamal hongba amadi araiba maong da fangbana terrorist sing na intelligence ki pau loba bomb na chingba puthok pusin tawba amadi akangnaba pandam amada attack tawbana chingba thabak sing da drone sing sizinaba sina Malem Pumbagi Security Agency singda sauna khudongcha da mayok na halle Griha Mantralaya gi Special Secretary BSK Kaumudina Counter Terrorism Agency singi makok singi oiba awang bathaki ani subami phamda wangang bada wafam asi phongdokhi bani mahakna asigumba thong asida sadasya lebak singi pungning chingchingki Sri Kaumudina hai ngasi di internet amasung social media na singbabu terrorist sing aranba maongda makhigi propaganda sandokna ba amadi Terrorism singbu sagatpagi senthang na chingba pibada sizinarapana sauna ki ba pokhalle Terrorist singbu sangjafam piba singi mathakta malem gi lebak singna mityeng changna ba sumhangna haiki Maragasida Jammu gi Air Force Station da drone strike sathakibagi thogdok adugi matangda thijinnaba Kendra na National Investigation Agency NIA da sinakre Nongmaijing numiki angan bayukta Jammu Airport ki akanba ngaksel thalang paikhaliba technical area da bom ani pokhaikibagi thogdoktu Rakesh Balwan na lusingba NIA gi team amana ahanba oina thijillagani Airbase adugi manungda IED sing thadabada nemna paiba drone sing sizinakibani pokhaibagi thodok aduda Indian Air Force ki miyoi ani asopan nangki adum oinamak aircraft amadi khusukhulai na singbadi amanga ta thohankiba leite Heavy Industries amasung Public Enterprises Mantri Prakash Javadekar nangasi Indore gi Natex ta kilometer 13 meter sahum sangba Malem gi thaki high speed track virtual oina sangakhre Sri Javadekar na hai Asia gi oina masi asigumba makhal gi khwaidigi sangba track ni amasung masina high end car sing amasung atai makhal gi gari sing gi maximum speed capability on bada sizinagani thoramdu da Heavy Industries amasung Public Enterprises Rajya Mantri Arjun Ram Meghawal amasung atai miyoi kya su saruk yakhi Mapan Thoram Mantri Dr. S. Jaishankar nangasi Italy da pangthokpa G20 ki mantri singi mifamda saruk yagani Dr. Jaishankar nangarang Indonesia ki Videsh Mantri Retno Masudi ga su unaduna COVID ki tengbang pinanaba amadi Myanmar da oiriba phibam gi matangda khanaki Sel thumgi phibam phagaranaba amadi tongan balamda tengbang pinaba sarkarna lokhalakpa khongthangbu udyog ki body kya na taramna okre Sel thum Mantri Nirmala Sitaraman nangarang lupa koti lakh taruk lising kunipan henbagi relief package ama laukthokibani Thiki gi Senior Vice President Sanjib Mehta na sarkar gi khongthang adu butaram na ukladuna hai anoba tharang sing adu ningthina sem saraba maongni aduga hojik leiriba tengbang gi tharang kharana hanadagi hena pakthok chawthok halle mangna hai covid na sokhalaba lam sing da kanba minyeng sang bahai basi hojiki oina di yami masina MSME sing yauna leina asina sokhalaba lam sing da miyamna mayok na riba khudongsa da basing adu kokhan bangam lagani COVID-19 laisat manungda sel thumgi phibam phagarhanaba sarkarna lokhatliba tharang sing aduda atopa udyogi body CII na sunungai ba phongdokli CII gi President TV Narendra na hai sarkarna kangnaba lamda pandam thambaga loinana haksel amsung tourism da sokhanaba mingsangli loisilakpada COVID-19 dagi ngak thongnaba face mask uppa phut taruk lapna na leiba khutsa amadi maimi tarutana na thamba haiba samba thong ahuma singang na chatinaba amuk hananing singjari aroibada maroiba pau amuk hanna Manipur da haukiba pung kun mari da COVID ki anoba case satret marifu thengnabaga loinana apunba positive case ki masing lising humphuma panchama marfudrani pan sure lebak sinba thungba sathariba COVID ki vaccination drive da hojik phawbada punna vaccine dose koti kunthani thoi lakh marfudra kapkhre lebak sida COVID-19 dagi naba pharakpagi sangsu sa da marfudra taruk dasmik nipan taret yaure Rashtrapati Ramnath Kovind na hairi Baba Saheb Bhimrao Ambedkar gi wakhalon da yumpham oiraga leibak amasung khunai bu chawkhat hanbana aikhoi gi asengba mai pakpa haibadu oigani amasung
टेरोरिज्म की थबक थौरमसिंगदा ड्रोन सिंग सिजनबगी वाफम भारत ने यूनाइटेड नेशंस ता पुखतखरे पाउ लोइजरे।